Hello guys, welcome back to my channel. Hi, ayoko. Hi. Ado, ma'am na di na khangamani ko. DSP Toy Toy. Ado, khangda yar ma ko su ma je DSP Toy Toy ado introduce matan tang mating taw yun. Ma'am, ay saurba Manipur sida. Hay tare. Koi pick laba YouTuber mo ina. Ay, ojabani. Channel minga DSP Toy Toy laibani. Ado ngasi koi saliga ay ga hay tare. Sumaina collapse video mo siam jahana. Koi Rose Garden sida laksabani ay gisu mangonda koi live ki oina di loi makti haidok tabida koi kunsi ki tangka khara da video thakpa matam da koi miyam na numaina hena viral sakba topic singi maram da koi masian mana so ai interview ma sama logani aina sumagi interview lo lo ne ado hoi tumi koi yamna popular oiba yamna koi singa kaina india pumana traga manipur singa kaina khangba adumba mi oidribani na koi gi live ki oina awana mi oiba haibasi adum awana mayam thengnari ngani natra puriba sengba sigadi mani side ama idum leidana koi ja awa mayam thengnari ni koi kamaina horokke koi ja kyam wai kyam nungai natra koi punsida kyam wana sumai hore habisidi koi hemwai haitare koi gi live ki oiba biography koi gi biography di hemwai success se fazana oire haibu matam dadi oina ma haidu pi adubu akoina hojik haidok lubagi yam kana haidok lubagi mathau ju tade mina su haidi leidana akoi yengbiri ba akoi nungsijarba subscribers viewers sing na ju kharsina ju haidi taraga bodi nungai gani adubu leidana akoida success mak oide ba haidi ma youtuber ma sama subscriber lakh ama ani yogdana khar leiraga akoina punsi gi live se loi haidok kududi ne yamna phatte dana natra kashu oibana tri aduna meyam king hak nungai na ba entertainment oina sumaina sembani aduna akoina su koina interview taw punsi gi awa ba ai angang oingai da sumaina adi sadana horei adi ai lai ai ina kun pesa pai mungni ai phone ai su samna mi khun ma awab loi leinari ni ko ai ngwai adugumba awab wari me amadudi ai he ai success orba matungda ai loina ma mata sithadana myam penaba ai lijage matamda ai se kamaina horei kyam wana kyam ngai na horei habdo matamda ri khangani asigi video sidari koi pai chaliga hai tare koi ni viral gi matang sum question khra habdi seng na habda ai video sida ai mi yauraga di phajana videos mana phajana namdri ko aduna aina su sum hoi nupai gi maram de khangba mayam na su dum confused pas yaurangani ai gi viewers nupi yauramaga su ko aduna nupa gi mind di kari haina leige habdo maung ai di maung nei su kha khangmina se ko DSP Toy Toy de gi salina su question sing aina khangdri han loi pa bana tri ek em yengdri mana di ithoga loi pure asi surprise ne aina su ta do ni mai question se kai kai no habdo aina khumma matam de su soi ki balan ki yaur su myam na kha kawgale na aina yam hangninga lei bai tare maung da hangning badi nataba nupa oina haidi khoi gi manipuri guy hai tare ko mai tei ma cham oina adu khoi gi manipuri si ko mina kamai yingna ge haba se si matang nang su nupa mo ni khangi dana ko ana khangning bani ado hana dum khara dum YouTube ki matang nang gi matang khara hanga age pa ko nang se karam kana YouTube se hanga ki ga ai se corona la ko do corona matam do ade hogi bane ai 2000 corona la 2020 ni na covid 19 den oh mane covid 19 pan ba do 2019 gi march dagi smaina hogi bane ai jahan da angang no bi myam yum da sat home tutor tor me ngang myam hoi ai home tutor tor sala me zawra me ai sana bon yan dana ko phone bu pai dana maina ai hada hore hai ta like jam thawai auna hai ai DSP oi ni ISO ni kai wakhal da hai tosang oi ni kai kan hona jar pai ta kumai harau aduna na DSP tholi do DSP tholi yam pam da ba mai haujar pai ta aduda corona la mina yum da sang ya de na loi thingjan bi re dana hai sinpham ama pesa tok pa sinpham ama palaw kak thapi re natra tuition home tutor salam dagi matam dagi tawong khang da na corona manung sida sumaina hai tare koi phone macha ma paraga phone du ju yani koi Samsung gi J7 do polisi mapan gyang pi phone do J7 do khangi yam kana jatna matam ne adugi phone do paraga hoi adugi phone do paraga koi imana ai phone adu phone quality yam sing di ko matam da adu imana bu khara ga hai tare ne koi lekai gi mana ba 2019 da adu J7 pai hai je as adu yam tin ma amara adu matam da ai je imana ba myam hai da koi lekai gi mana ba anga hai de le da koi sum tinab do adu mai moi myam gi phone khara tang hai tare ka siam da tawra ga moi nan mai na ai gi se moi digi hai di dana matam da jam sambani na style nung kai nung khangdam ai gi wakal da di like to ba ngang like to sum bani hena focus bi ni na style nung matam da kai dawra ga di kak ma ngani ko kan engo da leite du knowledge ko sin ham tam da koi gi kai da le mineri ba koi gi mana ba jing na hai tare moi digi hai tare gari je koi gari da ga zo engo da di karam style sum matam da fashion nung khangdam ni na moi na si ba gari hek loksan ba adagi tawi je moi no ko spec hek loksan ba aduga dress ke sesal laga sang da pungkhat laga wa je khadang je hadi moi na pe pa khadang
ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯖꯜꯂꯒ ꯈꯗꯥꯡꯁꯦ ꯊꯥꯗꯗꯣꯏꯅꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯈꯟꯕꯒ ꯃꯌꯥꯝ ꯈꯟꯕꯒꯗꯤ ꯃꯥꯟꯅꯗꯦꯅ ꯃꯣꯏꯅ ꯅꯥꯀꯟꯗ ꯃꯌꯥꯝ ꯂꯩꯔꯒ ꯑꯅꯤ ꯑꯍꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯒꯀꯣ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯛꯀꯗꯣꯏꯅꯤ ꯁꯤ ꯉꯥꯡꯕ ꯁꯤ ꯃꯇꯥꯡꯗ ꯑꯃꯗꯅ ꯁꯤ ꯍꯥꯏꯆꯠꯂꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯄꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯗꯒꯤ ꯉꯁꯤ DSP22 ꯍꯥꯏꯅ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯁꯤꯗ YouTube ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯤ ꯀꯟꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯄꯛꯇꯧ ꯇꯧꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣ ꯄꯥꯝꯖꯅ ꯊꯣꯛꯂꯛꯈꯤꯕ ꯃꯤꯁꯨ ꯂꯩꯀꯣ ꯌꯨꯇ꯭ꯌꯨꯕ ꯊꯣꯛꯂꯛꯄꯁꯦ ꯑꯗꯒꯤ ꯄꯛꯇꯧ ꯇꯧꯔꯒ ꯁꯨꯝ ꯄꯪꯊꯥ ꯊꯥꯒꯠꯂꯒ ꯃꯥꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯦꯂꯦꯟ ꯑꯃ ꯄꯤꯊꯣꯛꯆꯔꯒ ꯇꯛꯂꯥꯎ ꯐꯥꯎꯖꯈꯤꯕꯁꯨ ꯂꯩꯕ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯈꯤꯗꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯪꯕ ꯐꯥꯎꯔꯕ ꯌꯨꯇ꯭ꯌꯨꯕꯔ ꯀꯌꯥꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯃꯤꯅꯀꯣ ꯑꯍꯥꯟꯕ ꯁꯨꯝ ꯍꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇꯗꯤ ꯀꯌꯥ ꯚꯥꯏꯔꯦꯜ ꯆꯠꯂꯒꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯧꯔꯛꯄꯗꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅ ꯚ꯭ꯌꯨ ꯌꯥꯝꯗꯕꯤ ꯃꯣꯏꯗꯤ ꯃꯇꯦꯡ ꯈꯔ ꯅꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯕꯗꯗꯤ ꯀꯩꯁꯨ ꯄꯤꯅꯤꯡꯗꯕꯅꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯄꯤꯔꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯪꯕꯁꯤꯡꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯥꯏ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯇꯧꯕꯤꯔꯛꯇꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯛ ꯎꯅꯗꯕꯁꯨ ꯁꯛꯁꯨ ꯎꯅꯗ꯭ꯔꯤ ꯃꯁꯛꯁꯨ ꯈꯪꯅꯗ꯭ꯔꯤ ꯑꯗꯩ ꯍꯦꯛꯇ ꯗꯛ ꯍꯥꯏꯖꯤꯜꯂꯛꯑꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯎꯈꯤꯕ ꯌꯨꯇ꯭ꯌꯨꯕꯔ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯃꯣꯏ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯐꯥꯎꯔꯕꯅꯤꯅ ꯐꯥꯎꯔꯦ ꯃꯣꯏꯁꯤ ꯐꯥꯎꯔꯦ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯃꯣꯏꯅꯗꯤ ꯍꯦꯟꯅ ꯈꯪꯉꯛꯑꯃꯅꯤ ꯍꯧꯖꯤꯛ ꯃꯣꯏꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯁꯨꯝ ꯂꯦꯕꯔꯗꯨ ꯊꯥꯗꯔꯤꯕꯅꯤꯅ ꯃꯇꯝ ꯑꯃ ꯆꯪꯉꯒ ꯇꯧꯔꯤꯕꯅꯤꯅ ꯃꯣꯏꯁꯨ ꯀꯣ ꯀꯥꯟꯅꯅꯕ ꯃꯣꯏꯗꯁꯨ ꯍꯧꯖꯤꯛ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯆꯥꯂꯤꯅꯕꯨ ꯃꯇꯝ ꯑꯃ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯔꯛꯏꯅꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯀꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯨꯗ ꯎꯅꯗ꯭ꯔꯤꯅꯤ ꯁꯛ ꯎꯅꯗ꯭ꯔꯤꯅꯤ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯝꯃꯒ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯇꯧꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯈꯪꯅꯗꯕ ꯑꯃꯅ ꯇꯛ ꯂꯥꯎꯅꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯆꯒꯦꯀꯣ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯦꯡꯅ ꯍꯧꯔꯛꯄ ꯃꯤꯐꯥꯎ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯐꯥꯎꯒꯦ ꯑꯩꯈꯣꯏꯗꯤ ꯀꯥꯟꯇꯕꯨ ꯈꯪꯗꯦꯕ ꯑꯩꯁꯨ ꯀꯥꯟꯇꯁꯨ ꯈꯪꯉꯝꯃꯣꯏꯕꯀꯣ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝ ꯌꯥꯎꯏꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯒ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯂꯩꯔꯦꯗꯅ ꯌꯨꯇ꯭ꯌꯨꯕꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟꯠ ꯄꯤꯊꯣꯛꯆꯔꯒꯀꯣ ꯄꯨꯊꯣꯛꯄꯤꯅꯕꯗꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕ ꯃꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯌꯥꯎꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯤꯂꯝꯗ ꯍꯥꯏꯗꯤ ꯑꯦꯛꯖꯥꯃꯤꯟ ꯃꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕꯗꯤ ꯃꯥ ꯑꯃ ꯐꯤꯂꯝ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯥꯏꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯗꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯀꯌꯥ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯑꯣꯏꯕ ꯐꯪꯗꯕꯗꯒꯤ ꯌꯥꯎꯕ ꯐꯪꯗꯕꯗꯒꯤꯀꯣ ꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯡꯉꯩꯒꯤ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯐꯤꯂꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯊꯦꯡꯅꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯣꯟ ꯄꯥꯏꯅꯗ꯭ꯔꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦꯕꯀꯣ ꯈꯕꯔ ꯄꯥꯅꯗ꯭ꯔꯦ ꯐꯣꯟꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯕꯔꯗꯒꯤ ꯐꯣꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯐꯪꯕ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯁꯦ ꯍꯥꯜꯂꯦꯕ ꯍꯥꯏꯕꯗꯤ ꯈꯕꯔꯗꯤ ꯅꯣꯡꯉꯥꯜꯂꯀꯥꯟ ꯄ꯭ꯔꯤꯟ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯑꯗꯒꯤ ꯀꯩꯗ ꯋꯥꯆꯦꯞꯇ ꯚꯥꯏꯔꯦꯜ ꯍꯥꯟꯅ ꯆꯠꯂ ꯂꯣꯏ ꯈꯪꯒꯅꯤꯕ ꯐꯣꯇꯣ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯑꯣꯏꯔꯁꯨ ꯃꯤ ꯗꯨꯀꯥꯟꯐꯧ ꯄꯣꯠ ꯂꯩꯕ ꯆꯠꯅꯗ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯩꯅꯩ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯤꯊꯣꯛꯆꯕ ꯄꯣꯠꯇꯨꯗꯤ ꯍꯧꯖꯤꯛꯇꯤ ꯗꯤꯔꯦꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯖꯔꯒ ꯄꯪꯊꯥꯗ ꯊꯥꯒꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯦꯂꯦꯟ ꯌꯥꯎ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯊꯥꯒꯠꯂꯤꯅꯤ ꯑꯗꯨꯕꯨ ꯄꯛꯇꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯥ ꯄꯛꯇꯕꯈꯩꯗꯤ ꯑꯗꯨꯝ ꯐꯥꯎꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯈꯤꯇꯪ ꯇꯦꯂꯦꯟ ꯂꯩꯖꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯄꯛ ꯂꯥꯎ ꯆꯠꯈꯤꯅꯤꯕ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯐꯥꯎꯕ ꯍꯥꯏꯗꯤ ꯂꯩꯅ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒ ꯅꯞꯄꯒ ꯇꯧꯕꯤꯌꯨ ꯏꯁꯥ ꯏꯊꯟꯇꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕꯅꯤ ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯇꯅ ꯍꯧꯖꯔꯛꯑꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯝꯇꯒꯤ ꯅꯞꯄꯛꯇꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯀꯃꯦꯟ ꯄꯥꯔꯒ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯀꯃꯥꯏꯅ ꯑꯣꯟꯊꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯕꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯈꯨꯠꯂꯥꯏꯕꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒ ꯇꯧꯔꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯒꯤ ꯈꯨꯠꯂꯥꯏꯕꯣꯏ ꯍꯣꯏ ꯑꯗꯒꯤ ꯃꯨꯁꯇꯐꯥ ꯍꯣꯏ ꯑꯗꯒꯤ ꯇꯥꯏꯉꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯔꯦꯗꯅ ꯁꯨꯃꯥꯏꯅꯒ ꯇꯧꯃꯤꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯗ꯭ꯔꯥ ꯃꯇꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡꯊꯝ ꯃꯅꯥꯎꯒꯤꯒ ꯇꯧꯔꯒ ꯁꯦꯝꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯍꯧꯈꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯔ ꯁꯨꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯠꯊꯣꯛꯆꯔꯒ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯄꯨꯟꯈꯤꯕꯅꯦꯕ ꯃꯔꯛꯇ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯗꯤ ꯈꯪꯖꯔꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧ ꯈꯔ ꯐꯥꯎꯔꯕꯁꯤꯡꯗꯒꯤ ꯃꯣꯏꯒꯤ ꯃꯅꯥꯛ ꯆꯠꯇꯅ ꯄꯨꯜꯂꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯐꯥꯎꯕꯁꯨ ꯍꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯃꯇꯦꯡ ꯅꯤꯌꯨ ꯍꯥꯏꯕ ꯃꯤꯟꯁ ꯃꯣꯏꯒꯤꯗꯤ ꯐꯦꯟꯁ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯂꯩꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯁꯨ ꯈꯪꯉꯛꯀꯗꯣꯏꯅꯤ ꯃꯁꯛ ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯃꯥꯡꯉ ꯇꯣꯛꯀꯅꯦꯕ ꯍꯣꯠꯅꯖꯔꯤꯕ ꯂꯦꯕꯔ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯉꯁꯤ ꯃꯤꯅ ꯑꯌꯥꯝꯕ ꯐꯥꯎꯔꯛꯏ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯊꯟꯇ ꯎꯠꯊꯣꯛꯄ ꯍꯥꯏ ꯌꯨꯇ꯭ꯌꯨꯕꯅꯁꯨ ꯍꯦꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯅ ꯀꯅꯥ ꯌꯦꯡꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯤ ꯍꯥꯏꯗꯤ
ꯃꯤ ꯑꯃꯁꯦ ꯍꯥꯏꯗꯤ ꯉꯁꯤ ꯑꯩ ꯊꯣꯛꯂꯛꯑꯦꯅꯦ ꯑꯩꯁꯦ ꯀꯅꯥꯝ ꯈꯪꯗꯕ ꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯑꯩꯁꯤꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯒꯦꯕꯀꯣ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯁꯨ ꯀꯥꯟꯅꯕ ꯃꯥꯒꯤꯁꯨ ꯀꯥꯟꯅꯕ ꯇꯧꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇꯅ ꯃꯨꯛꯈꯥꯏꯔꯒ ꯍꯣꯏ ꯑꯗꯨꯒ ꯃꯨꯛꯈꯥꯏꯕꯁꯨ ꯅꯠꯇꯦ ꯃꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯥꯎꯔꯕ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯍꯧꯒꯠꯆꯔꯤꯕ ꯃꯤꯁꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯦ ꯑꯅꯤꯃꯛ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯒꯗꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯣꯏ ꯂꯣꯏꯅ ꯐꯥꯎꯔꯛꯀꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯍꯧꯒꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯕꯅꯤꯀꯣ ꯑꯩ ꯁꯤꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯃꯌꯥꯝꯅꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯦꯛꯇ ꯄꯩꯁꯥꯁꯦ ꯕꯣꯔꯥ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯏꯁꯤꯡ ꯐꯪꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯂꯥꯟꯕꯅꯤ ꯐꯪꯗꯦ ꯐꯪꯗꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯕꯅꯤ ꯌꯥꯝ ꯄꯤꯛꯅ ꯐꯪꯕꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯛꯏꯕꯅꯤꯅ ꯆꯥꯕꯤ ꯊꯛꯄꯤ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯉꯛꯄꯅꯤꯅ ꯂꯥꯛꯏꯕ ꯄꯩꯁꯥꯗꯒꯤ ꯆꯠꯄꯒ ꯃꯥꯟꯅꯕꯗꯣ ꯂꯥꯛꯄꯒ ꯆꯠꯄꯒ ꯃꯥꯟꯅꯕꯗꯣ ꯕ꯭ꯔꯦꯛ ꯏꯚꯟ ꯄꯣꯏꯟꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯍꯦꯟꯕꯁꯦ ꯂꯩꯇꯕꯗꯣ ꯍꯥꯏꯕꯗꯤ ꯂꯥꯛꯄ ꯄꯩꯁꯥꯒ ꯆꯠꯈꯤꯕ ꯄꯩꯁꯥ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯦꯛ ꯏꯚꯟ ꯄꯣꯏꯟ ꯍꯥꯏꯁꯤꯅꯤꯅꯦ ꯂꯥꯛꯄꯒ ꯆꯠꯄꯒ ꯃꯥꯟꯅꯕ ꯁꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯕ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯑꯣꯏꯅ ꯉꯁꯤꯐꯥꯎꯗ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯂꯩꯗꯅ ꯑꯩꯅ ꯁꯨꯝ ꯃꯤꯁꯤꯡ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯨꯝ ꯇꯧꯃꯤꯟꯅꯔꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯉꯝꯅꯤꯗ ꯀꯅꯥꯅ ꯑꯩꯒ ꯌꯥꯎꯃꯤꯟꯅꯈꯤ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯈꯤ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤ ꯀꯅꯥꯅ ꯀꯔꯣꯝꯗ ꯆꯠꯈꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯅꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯃꯁꯛ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯈꯜꯂꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯩꯁꯥꯁꯦ ꯄꯨꯔꯥ ꯐꯪꯉꯦ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯔꯒ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯀꯣ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯀꯣ ꯁꯣꯏꯗꯅ ꯍꯪꯅꯤꯡꯕ ꯀꯣ ꯑꯩꯅꯁꯨ ꯍꯪꯅꯤꯡꯉꯤ ꯑꯗꯣ ꯑꯩꯁꯨ ꯀꯣꯏꯁꯟ ꯑꯃ ꯍꯪꯍꯧꯔꯒꯦ ꯁꯤ ꯃꯇꯥꯡ DSPꯁꯦ ꯀꯣ DSP ꯑꯗꯨꯝ ꯀꯧꯔꯒꯦ ꯑꯗꯣ DSPꯁꯦ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯄꯥꯔꯠ ꯇꯥꯏꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯊꯈꯤꯒꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯅꯉꯣꯟꯗ ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯥꯟꯅꯔꯦꯅ ꯈꯜꯂꯕ ꯑꯗꯣ ꯀꯩ ꯈꯟꯒꯦ ꯅꯪꯒꯤ ꯑꯣꯏꯕ ꯃꯣꯠꯇꯣ ꯁꯨꯝ ꯃꯌꯥꯝꯗꯣ ꯂꯩꯅꯩꯗꯅ ꯌꯥꯏꯌꯦ ꯑꯩꯁꯦ ꯍꯧꯔꯛꯄꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕꯁꯦ ꯂꯣꯏ ꯌꯥꯝꯅ ꯄꯥꯝꯒꯜꯂꯤꯀꯣ ꯑꯩ ꯍꯌꯦꯡꯋꯥꯏ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯥꯏ ꯑꯦꯁ ꯑꯣꯏꯅꯦ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯥꯏ ꯑꯦꯁ ꯍꯥꯏꯕꯁꯤꯅ ꯍꯣꯠꯅꯔꯛꯀꯗꯣꯏꯁꯦ ꯀꯌꯥꯝ ꯍꯣꯠꯅꯩꯕꯗꯤ ꯃꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯣꯏꯅꯤꯡꯉꯤ ꯄꯣꯠꯇꯨ ꯇꯪ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯊꯕꯛꯅꯅꯤ ꯈꯪꯗꯦ ꯃꯇꯥꯡꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟꯅꯅꯤ ꯈꯪꯗꯦ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯀꯣ ꯃꯌꯥꯝꯅꯁꯨ ꯄꯦꯜꯂꯤꯀꯣ ꯑꯁꯤ ꯑꯩꯅ ꯍꯦꯛꯇ ꯄꯠ ꯍꯦꯛꯇ ꯍꯨꯟꯗꯣꯛꯑꯒ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯗꯛ ꯆꯪꯁꯤꯟꯕ ꯍꯥꯏꯗꯨꯁꯨ ꯑꯩꯒꯤꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯄꯦꯜꯂꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯄꯠ ꯂꯥꯎꯅ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯅ ꯄꯠ ꯂꯥꯎ ꯇꯧꯊꯣꯛꯄꯗꯨꯁꯨ ꯑꯩꯒꯤ ꯐꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔꯁꯤꯅꯗꯤ ꯄꯦꯜꯂꯣꯏꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯉꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯉꯁꯤ ꯊꯥꯒꯠꯇꯖꯥꯠꯂꯣ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯎꯋꯦꯕ ꯉꯁꯤ ꯊꯥꯒꯠꯇ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯝꯕ ꯃꯇꯝꯗꯣ ꯑꯁ ꯅꯪꯒꯤ ꯊꯥꯒꯠꯄ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯨꯝꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯍꯩ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯆꯪꯉꯨꯔꯕꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯤ ꯑꯅꯤ ꯇꯣꯡꯉꯗꯤ ꯀꯥꯡ ꯁꯦꯒꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯤꯁꯦ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯨ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯑꯗꯩ ꯄ꯭ꯔꯣꯄꯥꯏꯇꯔ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯌꯥꯏꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯦꯅꯗꯤ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯤꯡꯉꯤꯉꯩꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯤꯃ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯕꯁꯤꯅꯗꯤ ꯑꯩ ꯍꯦꯟꯅ ꯂꯦꯞꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯆꯥꯕꯗ ꯋꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯦꯂꯦꯛꯁ ꯀꯦꯃꯦꯔꯥꯃꯦꯟ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥꯎꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯦꯂꯦꯛꯁ ꯎꯁꯝ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯄ꯭ꯔꯦꯡꯒꯨꯝꯕ ꯌꯥꯝ ꯅꯝꯕꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯠꯅꯃꯤꯟꯅꯕꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯋꯥ ꯐꯖꯅ ꯈꯪꯕꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯑꯋꯥ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯤꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤꯒꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯁꯤꯁꯤꯅ ꯅꯪꯒꯤ ꯑꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯑꯩ ꯒꯔꯜꯐ꯭ꯔꯦꯟ ꯂꯣ ꯑꯁꯦꯡꯕ ꯍꯥꯏꯒꯗꯕꯅꯤꯀꯣ ꯁꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤꯗ ꯁꯥꯎꯗꯣꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯕꯁꯤ ꯀꯩꯅꯣ ꯈꯪꯉꯛꯀꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯁꯤꯗ ꯍꯥꯏꯗꯣꯛꯑꯒꯦ ꯀꯣ ꯅꯪꯅꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯪꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯩꯁꯨ ꯂꯣꯜꯂꯔꯣꯏ ꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯉꯛꯇꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯅ ꯊꯋꯥꯏꯅꯤ ꯈꯟꯖꯔꯛꯏꯀꯣ ꯑꯗꯒꯤ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯨꯏꯀꯣ
ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯟꯗꯛ ꯄꯣꯛꯁꯤꯒꯤꯗꯤ ꯀꯠꯊꯣꯛꯑꯒꯦ ꯃꯥꯁꯦ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂ ꯊꯃꯣꯏꯗ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯃꯛꯇꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯣꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯁꯨ ꯅꯨꯡꯁꯤꯔꯝꯕ ꯑꯩꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯅꯨꯡꯁꯤ ꯅꯨꯄꯥ ꯑꯇꯣꯞꯄꯁꯨ ꯅꯨꯡꯁꯤꯔꯝꯕ ꯑꯃꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯏ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯞ ꯑꯣꯏꯕꯅꯤꯅꯀꯣ ꯐꯥꯔꯁ ꯂꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯕ꯭ꯔꯕ ꯅꯕꯥꯅꯤꯁꯦ ꯅꯠꯇ꯭ꯔꯒ ꯅꯪ only one sided love ꯂꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯂꯨꯏ ꯃꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯑꯩ ꯍꯥꯏꯁꯤꯅꯤꯅꯦ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯃꯥꯅꯗꯤ ꯅꯨꯡꯁꯤꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯃꯉꯣꯟꯗ ꯍꯪꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯖꯔꯨꯕꯅꯤꯅ ꯌꯥꯝ ꯊꯥꯖꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯇꯛ ꯂꯥꯎ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯑꯩꯅ ꯇꯧꯕ ꯂꯩꯔꯝꯕꯗꯨꯗꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯖꯕꯅꯤꯅ ꯃꯇꯝꯗꯨꯗ ꯂꯞꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯪꯖꯗꯕꯅꯤ나 ꯑꯍꯥꯟꯕ ꯑꯣꯏꯖꯕꯅꯤꯅ ꯑꯩꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏꯈꯤꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯊꯥꯖꯕꯁꯦ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯐꯥꯎ ꯑꯗꯣ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩꯉꯣꯟꯗ ꯂꯦꯁꯟ ꯈꯔ ꯇꯝꯃ ꯂꯥꯛꯑꯣ ꯀꯥꯏ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯩꯁꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏꯒꯅꯤ ꯊꯃꯣꯏ ꯀꯥꯏꯅꯤ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥ ꯂꯩꯗꯅ ꯑꯩꯈꯣꯏ ꯚꯔꯖꯤꯟ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯥꯊꯤꯅ ꯑꯩꯒꯤ ꯂꯞ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯎꯠꯂꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄ ꯌꯥꯔꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯍꯥꯏꯁꯦ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯒꯨꯝꯕ ꯎꯠꯂꯛꯄ ꯅꯨꯄꯤꯁꯦ ꯎꯠꯊꯣꯔꯛꯄ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐ꯭ꯂꯥꯁ ꯇꯧꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯅꯤ ꯑꯗꯨꯃꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯎꯠꯂꯛꯇ꯭ꯔꯤꯕ ꯅꯨꯄꯤꯗꯤ ꯑꯗꯨ ꯑꯩ ꯑꯗꯨꯗꯤ ꯁꯤꯡꯒꯜꯅꯤ ꯑꯗꯣ ꯁꯤꯡꯒꯜ ꯍꯥꯏꯕ ꯃꯤꯟꯁ ꯎꯠꯂꯛꯇ꯭ꯔꯒꯗꯤ ꯁꯤꯡꯒꯜꯅꯤ ꯈꯟꯕꯤꯌꯣ ꯃꯥꯁꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯀꯅꯥꯝꯇꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯤ ꯂꯣꯏꯅ ꯆꯨꯝꯃꯦꯀꯣ ꯃꯥꯅꯤ ꯁꯤꯅꯦ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯅꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ ꯅꯨꯄꯤꯁꯦ ꯂꯩ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯦ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯦ ꯃꯥꯅꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯦꯀꯣ ꯃꯥꯅꯁꯨ ꯑꯩ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯤ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦ ꯑꯩꯈꯣꯏꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯂꯦꯞꯉꯝꯅꯤ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯦ ꯑꯩ ꯑꯩꯈꯣꯏꯅꯤ ꯈꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯁꯦ ꯃꯥꯅ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯪꯒ ꯑꯩꯈꯣꯏꯅꯤ ꯈꯪꯍꯜꯂꯛꯀꯅꯨ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯒꯗꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯇ꯭ꯔꯣ ꯃꯔꯝ ꯃꯥꯏ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯩꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯩꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯍꯟꯅꯤꯡꯗꯕꯩꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯌꯥꯎꯔꯒ ꯃꯥꯏꯒꯨꯝꯕ ꯂꯣꯠꯄ ꯈꯣꯠꯄꯗꯤ ꯌꯥꯏ ꯑꯗꯨꯗꯤ ꯃꯤ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯨꯄꯤꯗꯤ ꯑꯩ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯎꯠꯂꯛꯄ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯂꯦꯡꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯁꯦ ꯚꯔꯖꯤꯟꯂ ꯃꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯍꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯣꯏꯁꯟꯁꯦꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯃꯤ ꯑꯃꯁꯦ ꯚꯔꯖꯤꯟꯂ ꯚꯔꯖꯤꯟ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩꯀꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯁꯤ ꯚꯔꯖꯤꯟ ꯅꯠꯇꯦ ꯍꯥꯏꯗꯣꯛꯑꯒꯗꯤ ꯀꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯅ ꯄꯥꯝꯅꯒꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯀꯣ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯚꯔꯖꯤꯟ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅ ꯐꯥꯖꯕꯤꯅꯤ ꯄꯥꯝꯅꯤ ꯅꯠꯇ꯭ꯔꯥ ꯚꯔꯖꯤꯟ ꯅꯠꯇ꯭ꯔꯒꯁꯨ ꯚꯔꯖꯤꯟꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤꯀോ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯃꯁꯤ ꯚꯔꯖꯤꯟꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯨꯅ I am still virgin. ꯌꯥꯝ ꯁꯦꯡꯅ ꯃꯔꯦꯛ ꯆꯨꯝꯅ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯑꯣꯏꯅꯀꯣ ꯅꯨꯄꯤꯁꯦ ꯑꯈꯠꯄꯤ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯆꯝꯕ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯝꯕ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯈꯠꯄꯤ ꯂꯦꯝꯕꯤ ꯑꯆꯝꯕꯤ ꯃꯌꯥꯝꯁꯦ ꯈꯟꯗꯣꯏꯔꯥ ꯑꯗꯨ ꯑꯃꯒ ꯍꯥꯏꯔꯛꯈꯤꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯂꯥꯡ ꯂꯥꯡꯖꯕꯤ ꯍꯥꯏꯗꯤ ꯈꯠꯄꯒ ꯂꯥꯡꯖꯕꯒꯗꯤ ꯈꯦꯠꯅꯩꯗꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯑꯣꯏꯅ ꯈꯜꯂꯣ ꯌꯥꯝ ꯂꯦꯝꯕꯁꯨ ꯄꯥꯝꯗꯦ ꯀꯣ ꯑꯗꯒꯤ ꯌꯥꯝ ꯈꯠꯄꯁꯨ ꯄꯥꯝꯗꯦ ꯀꯣ ꯌꯥꯝ ꯏꯔꯥꯡ ꯄꯨꯕꯤ ꯑꯗꯨꯝꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯃꯁꯥꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯋꯥꯈꯜꯗ ꯀꯩꯝ ꯂꯩꯖꯗꯕꯤ ꯊꯃꯣꯏꯗ ꯀꯩꯝ ꯂꯩꯖꯗꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯥꯎꯊꯤꯖ ꯋꯥꯈꯜꯒ ꯍꯥꯏꯗꯤ ꯑꯃ ꯏꯁꯩ ꯂꯩꯕꯗꯣ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯒꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥ ꯃꯆꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯗ ꯃꯥꯅꯒ ꯑꯩꯈꯣꯏ ꯁꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯃꯆꯥꯒ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯩ ꯐꯤꯂꯝꯗꯅꯣ ꯈꯪꯉꯦ ꯒꯣꯀꯨꯜ ꯍꯣꯏ ꯀꯩꯒ ꯄꯥꯕꯗꯣ ꯒꯣꯀꯨꯜ ꯀꯩ ꯐꯤꯂꯝ ꯑꯗꯨ ꯗꯥꯏꯂꯣꯛꯇꯣ ꯀꯔꯤꯌꯦꯕ ꯑꯁ ꯃꯥꯅꯒ ꯍꯜꯂꯣꯀꯣ ꯀꯩꯅꯣ ꯗꯥꯟꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯉꯥꯎ ꯈꯪꯖꯗꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯝꯖꯕꯤ ꯊꯃꯣꯏꯗ ꯀꯩꯁꯨ ꯂꯩꯖꯗꯕꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯩꯁꯨ ꯁꯤꯡꯗꯕ ꯌꯥꯝꯁꯨ ꯄꯪꯗꯕ ꯃꯔꯛ ꯁꯔꯛꯀꯤ ꯅꯨꯄꯤꯅꯦ ꯄꯥꯝꯃꯤꯁꯦ ꯃꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ ꯊꯃꯣꯏꯗ ꯊꯤꯟ ꯆꯪꯉꯝꯕꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯐꯠꯇꯅ ꯈꯟꯕꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯝꯕ ꯅꯨꯄꯤꯗꯨꯗꯤꯀꯣ ꯉꯁꯥꯏ ꯑꯩꯅ ꯁꯣꯅꯤꯌꯥ ꯍꯣꯏꯒꯨꯝꯕꯤ ꯍꯥꯏꯕꯁꯤ ꯁꯣꯅꯤꯌꯥ ꯃꯆꯥ ꯍꯣꯏꯒꯨꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗꯨꯗ ꯐꯅꯌꯥꯝ ꯉꯥꯎꯖꯕꯅꯤ ꯂꯥꯡꯖꯕꯅꯤ ꯐꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯎꯔꯝꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯥꯃꯛ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯁꯥꯔꯤꯕ ꯔꯣꯜꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯒꯤ ꯔꯣꯜꯗꯨꯒꯤ ꯊꯃꯣꯏꯗꯣ ꯄꯥꯝꯃꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯣꯏꯔꯝꯒꯗꯕ ꯊꯃꯣꯏꯗꯣ ꯑꯗꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯒꯦ
ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯂꯧꯔꯒꯦ ꯈꯟꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯅꯪ ꯚꯔꯖꯤꯟ ꯅꯠꯇ꯭ꯔꯒ ꯚꯔꯖꯤꯟ ꯅꯠꯇꯦ ꯍꯪꯒꯗ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯑꯩ ꯁꯨꯡ ꯍꯪꯉꯣꯏ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯉꯛꯄ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯂꯨꯍꯣꯡꯉꯛꯄ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯦꯕ ꯑꯩ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯇꯥꯡ ꯃꯇꯝꯗ ꯌꯥꯗꯗꯅ ꯈꯨꯗꯛꯇ ꯀꯩꯅꯥ ꯀꯠꯁꯜꯂꯛꯄꯩꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯈꯨꯗꯛꯀꯤ ꯈꯧꯏꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯅꯔꯒ ꯍꯥꯏꯗꯤ ꯊꯃꯣꯏ ꯅꯨꯡꯁꯤꯅꯕ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯣ ꯇꯥꯗꯅ ꯍꯣꯡꯉꯛꯄꯁꯤꯗꯤ ꯑꯗꯨꯗꯤ ꯄꯥꯝꯗꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯑꯩꯈꯣꯏ ꯈꯪꯅꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯑꯗꯨꯃꯥꯏꯅ ꯍꯣꯡꯉꯛꯑꯕ ꯃꯇꯝꯗꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯗꯧ ꯍꯪꯗꯣꯏꯅꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯕꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯍꯥꯟꯕ ꯑꯃ ꯊꯦꯡꯅꯔꯦ ꯈꯜꯂꯣꯅꯦ ꯍꯥꯏꯗꯤ ꯑꯩ ꯐꯃꯨꯡ ꯆꯪ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯂꯨꯍꯣꯡ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩ ꯐꯃꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯍꯪꯕ ꯌꯥꯏꯀꯣ ꯀꯅꯥꯅꯣ ꯅꯪ ꯍꯣꯏ ꯅꯪ ꯀꯅꯥꯅꯣꯒ ꯍꯪꯕ ꯌꯥꯏ ꯅꯪ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯥꯏ ꯃꯔꯝꯗ ꯂꯣꯏ ꯍꯪꯕ ꯌꯥꯏ ꯈꯪꯗ꯭ꯔꯤꯕꯅꯤ나 ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯕꯨ ꯂꯨꯍꯣꯡꯉꯛꯄ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯂꯣꯏ ꯈꯪꯕ ꯌꯥꯕ ꯈꯪꯅꯔꯒ ꯂꯨꯍꯣꯡꯉꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯁꯨ ꯍꯪꯉꯣꯏ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯀꯣ ꯅꯪꯒꯤ GFꯇꯀꯣ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯅꯪ ꯀꯩꯅꯣ ꯍꯪꯒꯗ꯭ꯔꯥ ꯃꯥꯒꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯍꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯈꯪꯖꯤꯟꯅꯗꯕꯤꯅ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯣꯠꯁꯟꯕ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯦ ꯀꯣ ꯑꯩꯒꯤꯁꯨ ꯂꯣꯏ ꯍꯥꯏꯗꯣꯛꯀꯅꯤ ꯃꯥꯏꯁꯨ ꯂꯣꯏ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯄꯥꯁ ꯍꯪꯕ ꯍꯥꯏꯕꯗꯤ ꯅꯪ ꯑꯗꯨꯗ ꯆꯪꯉ ꯅꯪ ꯀꯔꯝꯕ ꯒꯥꯔꯗꯦꯟꯗ ꯆꯪꯉꯛꯏ ꯅꯪ ꯑꯗꯨꯗ ꯀꯔꯝꯕ ꯇꯧꯏ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅꯗꯤ ꯍꯪꯉꯣꯏ ꯍꯥꯏꯗꯤ ꯖꯁ ꯅꯪ ꯄꯨꯟꯁꯤꯗ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯪꯍꯧꯗꯕ ꯌꯥꯗꯦ ꯀꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯁꯤ ꯍꯪꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯆꯥꯎꯔꯥꯛꯅꯗꯤ ꯈꯪꯗꯣꯛꯀꯗꯕꯅꯤ ꯅꯪ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯌꯥ ꯀꯣꯏ ꯍꯥꯏꯕꯒꯨꯝꯕꯀꯣ ꯍꯣꯏ ꯃꯉꯣꯟꯗ ꯄꯨꯟꯁꯤꯗ ꯍꯣꯏ ꯑꯩ 50ꯃꯨꯛ ꯀꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯀꯣ ꯑꯣꯀꯦ 50ꯗꯨꯃꯛ ꯂꯣꯏ ꯍꯪꯕꯅꯤ ꯅꯠꯇ꯭ꯔꯥ ꯀꯩꯀꯩ ꯂꯝꯗ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅꯒ ꯑꯩꯉꯣꯟꯗ ꯈꯪꯍꯧ ꯇꯥꯔꯗꯤ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯄꯤꯗꯨ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯃꯁꯛ ꯈꯪꯅꯗꯕ ꯃꯣꯏꯅ ꯁꯣꯝꯗ ꯔꯣꯃꯥꯟꯁ ꯇꯧꯅ ꯂꯩꯔꯝꯃꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯣꯏꯅꯤ ꯁ꯭ꯋꯥꯏꯗꯒ ꯆꯦꯟꯈ꯭ꯔꯒꯗꯤ ꯄꯨꯔꯒ ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅ ꯈꯨꯗꯛꯇ ꯑꯗꯨꯅ ꯑꯩꯅ ꯑꯦꯋꯦꯌꯔ ꯑꯣꯏꯍꯧꯅꯤꯗꯅ ꯍꯥꯏꯕꯗꯤ ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯦꯛꯁ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯦ ꯁꯦꯟꯅ ꯇꯥꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯄꯨꯈꯤ ꯇꯥꯔꯦ ꯍꯥꯏ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯇ꯭ꯔꯥ ꯑꯗꯨꯅ ꯈꯪꯗꯣꯛꯄꯁꯤꯅꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯩꯒꯤꯁꯨ ꯈꯪꯍꯟꯒꯗꯕꯅꯤ ꯃꯉꯣꯟꯗ ꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯗꯤ ꯑꯩ ꯑꯦꯛꯁꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯀꯣꯏꯔꯝꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯅꯕꯗ ꯑꯗꯨꯝ ꯖꯁ ꯀꯥꯔꯒ ꯑꯗꯨꯝ ꯁꯥꯎꯅꯔꯒ ꯂꯩꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯍꯣꯏ ꯑꯗꯨꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ ꯍꯥꯏꯗꯣꯛꯅꯒꯗꯕ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯇꯕꯅꯁꯨ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯦꯟꯅ ꯄꯥꯜ ꯂꯥꯟꯖꯟꯕ ꯑꯗꯨꯅ ꯍꯦꯟꯅ ꯁꯣꯛꯑꯗ꯭ꯔꯥ ꯄꯥꯜ ꯂꯥꯟꯖꯟꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯥꯏꯗꯣꯛꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯀꯣ ꯅꯪꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯆꯍꯤꯖꯒꯦ ꯑꯩꯒꯤ ꯆꯥꯎꯔꯥꯛꯄꯁꯤ ꯆꯍꯤ 22ꯗꯩꯅ 25ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯌꯧꯔꯛꯇꯣꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯃꯨꯛ ꯀꯣꯏꯁꯟ ꯑꯃꯨꯛ ꯌꯥꯟꯖꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯆꯍꯤ ꯄꯥꯝꯃꯤ ꯏꯆꯟ ꯄꯥꯝꯕ꯭ꯔꯥ ꯅꯤꯅꯦ ꯄꯥꯝꯕ꯭ꯔꯥ ꯏꯗꯣꯝꯆꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯀꯌꯥꯃꯨꯛꯀꯤ ꯑꯍꯜ ꯑꯉꯥꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯒꯨꯝꯕ ꯑꯗꯨꯝꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯑꯉꯥꯡ ꯄꯥꯝꯃꯦ ꯅꯨꯄꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯌꯥꯝ ꯑꯩꯅ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯅꯗꯤ ꯍꯟꯅꯤꯡꯕ ꯅꯪꯅꯗꯤ ꯂꯦꯡꯒꯥꯗꯤ ꯂꯩꯅꯤꯡꯗꯦꯕ ꯂꯦꯡꯒꯥꯗꯤ ꯂꯩꯅꯤꯡꯗꯦ ꯑꯍꯟꯁꯨ ꯂꯩꯅꯤꯡꯗꯦ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯍꯥꯏꯔ ꯃꯔꯝꯁꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯍꯟ ꯄꯥꯝꯗ꯭ꯔꯤꯁꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯗꯤ ꯑꯍꯟ ꯄꯥꯝꯕ ꯍꯥꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯑꯍꯜ ꯑꯣꯏꯕꯁꯦ ꯅꯨꯄꯤꯅ ꯍꯥꯜꯂꯤꯗꯅ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯍꯅꯨꯕ ꯍꯥꯜꯂꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯍꯌꯦꯡꯋꯥꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤꯅꯦ ꯁꯣꯟꯖꯜꯂꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯂꯧꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯒ ꯍꯛꯆꯥꯡꯁꯦ ꯐꯅ ꯂꯩꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯖꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯐꯖꯅꯕ ꯍꯥꯏꯕ ꯃꯤꯟꯁ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯐꯤꯠ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯁꯤꯅ ꯑꯍꯜ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯡ ꯅꯥꯔꯦꯒ ꯍꯥꯏꯔ ꯀꯥꯟꯗꯒ ꯊꯣꯡꯕꯤꯗꯕꯒꯨꯝꯕ ꯋꯥꯕꯒꯤ ꯊꯕꯛꯀ ꯇꯧꯕꯤꯗꯣ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯌꯪ ꯑꯣꯏꯔꯒꯗꯤ ꯃꯥꯅꯁꯨ ꯊꯣꯡꯗꯛꯄ ꯍꯤꯟꯖꯥꯡ ꯀꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯃꯁꯛꯇ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯍꯜ ꯈꯤꯇꯪ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯟꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯁꯛꯇꯣ ꯍꯥꯏꯗꯤ ꯃꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯗꯨꯁꯨ ꯑꯩꯈꯣꯏꯗꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯀꯅꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯗꯣꯛꯀꯅꯤ ꯁꯦꯡꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯪꯒ ꯂꯩ ꯅꯪꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤꯁꯨ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤꯁꯨ ꯃꯊꯛ ꯊꯪꯕ ꯅꯪꯒꯤ ꯃꯈꯥ ꯊꯪꯕ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯅꯨꯒꯅꯤ ꯃꯥꯅ ꯅꯍꯥ ꯑꯣꯏꯍꯧꯔꯣꯏꯗ꯭ꯔꯥ ꯍꯣꯏ ꯑꯗꯨꯗ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯁꯦꯕꯀꯣ ꯑꯩꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦꯗꯅ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯅꯤꯅꯦ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯃꯣꯠ ꯍꯥꯏꯕꯤꯌꯨ ꯅꯤꯅꯦ ꯄꯥꯝꯗꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯌꯥꯝ ꯌꯥꯎꯔꯕꯅꯦ ꯅꯤꯅꯦ ꯄꯥꯝꯕ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯅꯦꯅꯦ ꯄꯥꯝꯃꯤꯕꯒꯤ ꯃꯔꯝꯁꯤ ꯅꯦꯅꯦꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯔꯤꯆꯥꯔꯖ ꯍꯥꯟꯕꯤꯔꯝꯕ ꯌꯥꯏ ꯀꯣ ꯃꯥꯒꯤꯗꯃꯛꯇ ꯈꯣꯔꯁꯥ ꯃꯌꯥꯝ ꯇꯧꯕꯤꯔꯝꯕ ꯌꯥꯏ ꯀꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯐꯣꯟ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯠꯁ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯅꯦꯅꯦ ꯄꯥꯝꯕꯁꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣꯗꯤ ꯑꯣꯏꯒꯟꯒꯅꯤꯅ ꯈꯜꯂꯤ ꯈꯤꯇꯪ ꯃꯁꯛ ꯃꯇꯧ ꯐꯖꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯛꯄ ꯃꯤꯗꯤ ꯑꯣꯏꯒꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯑꯣꯏꯒꯜꯂꯣꯏ ꯁꯤꯒꯨꯝꯕꯗꯤ ꯑꯣꯏꯒꯜꯂꯣꯏꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ
ꯃꯥꯒꯤ ꯗꯛꯇ ꯐꯅ ꯇꯧꯕꯤꯕꯅꯤꯅ ꯀꯣ ꯁꯤꯅ ꯑꯐꯕ ꯁꯦꯟꯁ ꯀꯤꯅꯤ ꯀꯣ ꯐꯠꯇꯕ ꯁꯦꯟꯁ ꯑꯃ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯣꯏꯅꯔꯒ ꯑꯁ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯗ ꯀꯩꯅꯣ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦꯗ ꯍꯥꯏꯔꯒꯀꯣ ꯑꯉꯥꯡꯁꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦꯗ ꯑꯗꯒꯤ ꯂꯩꯗꯅ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯕꯣꯗꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯐꯖꯕꯗꯒꯤ ꯅꯦꯅꯦ ꯍꯣꯏꯁꯤꯅ ꯍꯦꯟꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯦ ꯀꯥꯏ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯪꯉꯤ ꯄꯣꯏꯟꯠꯁꯦ ꯈꯪꯉꯤꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯄꯣꯏꯟꯠ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨ ꯐꯖꯕꯗꯤ ꯑꯍꯥꯟꯕꯗꯅ ꯍꯦꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯚ꯭ꯌꯨꯁꯦ ꯅꯤꯅꯦ ꯄꯥꯝꯃꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕ ꯄꯣꯏꯟꯠꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯏꯟꯕꯤꯌꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯅꯤ ꯅꯪꯁꯨ ꯆꯥꯎꯈꯠꯀꯅꯤ ꯑꯃꯁꯨ ꯆꯥꯎꯈꯠꯀꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕꯗꯣ ꯉꯥꯎꯗꯅ ꯅꯤꯅꯦ ꯄꯥꯝꯃꯨꯔꯒꯗꯤ ꯃꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯇꯣꯝꯕꯤ ꯊꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯖꯒꯦ ꯃꯁꯤꯅꯤ ꯊꯝꯃꯤꯁꯦ ꯍꯥꯏꯕ ꯃꯤꯟꯁ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯗꯤꯖꯥꯏꯔ ꯑꯄꯥꯝꯕ ꯏꯟꯇꯦꯟꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯤ ꯃꯪꯒꯜ ꯂꯩꯕꯗꯅꯦꯕ ꯉꯥꯛꯇꯪ ꯐꯨꯜ ꯁ꯭ꯇꯣꯞ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃ ꯍꯪꯖꯒꯦꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯅꯪ ꯃꯅꯤꯄꯨꯔꯤ ꯒꯥꯏ ꯑꯃ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯀꯣ ꯁꯤꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯄꯣꯏꯟꯗ ꯍꯥꯏꯗꯤ ꯄꯣꯏꯟꯠꯁꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤꯀꯣ ꯅꯨꯄꯥꯒꯤ ꯃꯄꯥꯟ ꯇꯥꯡꯒꯅꯤ ꯍꯣꯏ ꯃꯥ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯌꯥꯏ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯦꯝꯁꯤꯗꯤ ꯃꯥꯁꯦ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯅ ꯑꯍꯥꯟꯕꯗ ꯈꯪꯒꯗꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕꯗꯤ ꯊꯣꯛꯀꯗꯕꯅꯤꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯁꯨ ꯍꯌꯦꯡꯋꯥꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯁꯨ ꯀꯥꯟꯅꯅꯤꯀꯣ ꯃꯥ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯒꯁꯨ ꯊꯕꯛ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯗꯕꯗꯨꯗꯤ ꯃꯥꯏ ꯃꯔꯥꯏꯕꯛꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯐꯖꯅ ꯁꯦꯝꯕ ꯉꯝꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯒꯗꯕ ꯑꯗꯒꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯄꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯏꯟꯈꯠꯂꯛꯄꯗ ꯂꯥꯡꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯂꯥꯡꯕ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯤꯃꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯂꯥꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯦ haidana nupa ga nupi ga right manere haidana yam kai hinba thawuk su tobiganu aduna su koi manipur gi oina su ko koi meti gi oina meti gi wanate manipur de leiba koi oina di sanade koi mapalong gi foreign gi style da de gi sumbai tawai mong gi sanade kharasu limit khangna satpiu mapan da leiraga su nupa ga ina pami se sumba nupi ne ba haina moina moigi mai gi loina bi oina pama i se sumba gi pot oina yenga kani ba sing ha da phana langchar su phana khachara ga sunatra mapalam da khangau se pasani adi mapan khangau se su ko manipur ri phanik se pasani di phanik se luk sini hani se nangi mota physical relationship lei besa phaina khanbra na jaga phatte na khanbra physical relationship se phaina khanbra phatte na khanbra ba ko masi kana na hogdokno physical relationship hanadi khoi thani gi ko habidi khoi chana bidadi ningthau pali matam gi chana bidadi adi aduma matam dagadi no pi di sengadam no pa ji sing mi wakhalo ne hanadi sumai sengar mi ko hojik sina khoi gani inkhal anga amana pop thok pa matam da kitang choklo pa matam da magi senior jing jina adi injan ba ma yaw do so ji kan ni pi jing je mai to no pa adi advice bi ba phause asina maram oraga su simbagi relation physical relationship le pagi sang wang ba habidi mo khoi da hais matam ji sana bi oi ma le hai gumba khalak doi ji ni gi pai okan da ko masi aina sengna point da hargadi masi phatte seng ham da ko phatte kana gumba mana tawba hogragadi mari mana ju maram oraga ba pira ga ha ya tawgadami ijalaga sum tawragadi sum chanabi oigre ba seng ham da habdi poisu oigre yade hana mi amana mathak thangba hawdo ko miduna tawdragadi ko haidagadi advice pidragadi ade mi je haurai bene moi loina knowledge anang no mata lai ba ngak tane adu akhoi ikha thaba hadi ai amana ikha thaba amada as adu tawsinggadabani adu tawhaigadabani hairagadi thabak to as akhoi ju loi tawrai ngak tani hujikan chanabini tawdamni ka hairagadi leitana aseng ma kai no khangna masi ena phatte hani seng ham si aroi boy na si question hange ko ai ji yam khangning ba nupi da jo hange do nupa gi mota di kai le ki habda khangning ba nangi wakhalon da ko myam ju khangning ngani ba si question je adi nangi love relationship ta ko gender se matter to bra ba nangi love life ta gender matter to bra ba gender matter to bra ba okay adubu haibadi koi isona semakko matam da ko haibadi mipum khudimak nupi ane semaga nupi wakhaloi selo haiba leite nupa ane semaga nupa wakhaloi selo haiba leite natra aduda marakta haitare ayam mari 100 ki manung da some percent kharadi ko haibadi koina
nupa airagana nupa amsen pamagumba nupada magi kani magi interest to adu nupada lei bhai tare ne adu nupi airagasu nupi du naijaba hasi masi kai da brain khali habidi manipur wal da leiba mipum khudima loina tawe haragadi generation mangi be adu nangona gender sina maru oye khanbra na love na maru ni khanbra love ne maru nang se kena da ko nupada nuksiba power ba ko ado nangi wakhlonda ma se nangna lawba ngamgadra dengan moja. Oh, ai isagi wana di nupa da interest leite ko. Ai game akti nate. Ai di nupi da interest leite ko. Habdi nupa mo nupi pa mi habni. Nupi pa mi habdi. Ai kano je. Habdi ai interest nupi da leiba. Adu bo kai manangi nuksiba se. Nupa se nuksiba phawgra ba khangde da ni habse di natra. Madudi oi thokti mande. Kayumba nupa sina nangwanda nuksira adi. Nupa je ngoda nuksira ba. Nupa sina nangwanda. Adu itargadi. Amu tu boksai no hai gani ai yona di ai nupa ji ai hai di leidana ai yona di hadam pokis di oi tre hai tare ne sia yaning de ai yona ni ko hai bi ai nupa ina poga ko ina pamdra bani na ai yona pa makan thokti seng hai tan kai hai ru no ai have di leidana chum chum hai na pamdra ni pra pamdre ba hai lagadi accept tong ni hai ragadi adu di ai nupi pam ha latana ko pra tani bo ha si ma de si so bi ra se ha le nong de si ba ko ten thang ba ya na che Kaya magi wakal je capnya nilai kreba, nuksi bade nungwanda hai badi nangi nangji pra interest nupi dah katanya ba interest lagi sini cak. Hari nuksi nupai mana ba? Nanti ini hai badi kangau dana nangi nuksi bade nupa dah pau kreba. Nanti nupa sih nuksi ba. Nang kaya dah ni hai ba nang lau wajah nanti lau wajah ba. Mudu pau dong mati, mau ini ya deh ba. Ya deh ba, hiding deh. Ada nuksi lagi su. Hiding deh. Nangi mata di kau. Acha. Nah tu link tarung kita. Haidi pokko de pithora bani sidi ko haidi koi morning sauce de haibum lai ko haidi numit no ma je koina ayuki matam da dum khange do ngasi ayuk mi wer kado bo je koi ayuk no loi khange do ayuki weather ji yengani khangde ma yengani khangde admai tawga aigi di angang ngi di hona sumaina haitare ne nupa da interest habi lai dana angang dum khangmane ba mi je dum si je nupa da interest lai nupi interest lai habdo polo kuda loi dum yauro ko ne ba angang di hona समाजे नुपी की मोंग दावी कितंग गे संग हाइबुम को हाइबदी बार कितंग इंटरेस्ट हाइदि मसादो लेदना मोइ सिदा गते लोइमक नुसिनो को सुकाइदे हाइना आइ हाइनिंग बदि को मी को बिसोना सेंपो मतमदा लोइमकती आइन हाइबदो नुपी ओइना लोइमक ओयो हाइ नुपी ओइना पोगा नुपी वाखल लोइ चेलो हाइब लेते कनागुमुना नुपा वाखन नुपा ओइनि नुपा ड्रेस सेटन को तोइदो नुपा ओइना पोगा सु नुपी की मोंग फनि सेटन को तोइ म्याम जे कसु काइदे मोइगी मसा मसा पिथोक जरपनि कोइ लोइनमकती तौबदि नतेदना खर सम पर्सन खर निदना कसु काइदे मोइना नुक्सिनो नुपा नुक्सिरगदि नुक्सिनो जौ नुपी नुक्सिनो जौ अदुम मखोइ मसेन दुम लौना लेना बो त कसु काइदे नत्रा मोइ मसेन लौना ग्रे हना मोइ मसेन लौना ग्रगा अखोइ जेनेरेशन जे मुट कने हाबि लेते नत्रा अतोप म्याम मियोइ बा कोइ सपोर्ट तौनिंगेबा हाइदि मियोइ बा कोइ अखोइ नुपा नुपी इंटरेस्ट लेना म्याम लेदि मखोइना दुम जेनेरेशन मखा ताना पुथोगा अखोइ मियोइ खुनाइजे मुत्तब सु ओइसनु अदुबु लेदना नोमगी सुमाइ तौब मसिन यामजे लगलगदि नुपा मसेन सुम पलो नगा नुपी मसेन सुम पलो नगा अदुइ तारगदि अखोइ खुनाइजे के हानि असेंग मसा ओरक्तबदो हाइबदि लेदना मसा योक्पगुम्बा ओरक्तदिजि को अदिगे अदुम म्याम ओरकनि बसेन अदु हो हो कापना खतना म्याम तौनरेदना ओके सिम म्याम सखलबनिना अदुबु अइना हाइजनि कसु काइदे मखोइ नुसिना जनु अखोइ नुपा दि इंटरेस्ट नै दुम लैबियु अदुम कसु काइदे नंसो अदुम ओइजागे आइजु इंटरेस्ट दुम ओइजागे ना हाइरे मा को अदे नुपा अंदा मा पामसो यारानु नुपिना पामपदि कसु काइदे पाना दे ngोन di heng birano asi tangai myam thamjauge question hangba ya ba loi hang to khre do yamadi hangre matam na thengti la po oi bana aduna ngasi ni do se kai phau ke koi bhai sali hai tare bhai sali je koi myam na di ko ai ju hai tare samani koi ni gi content je harap mana bani haibadi koi myam na tongna da content hai tare namna koi myam da gi di top top ma hai tare namna di koi family puna yemina da ya da ba hai tare family puna yemina ya da ba content khra yaw bani koi gi oina hai tare ko masi koi अखोई की मतंग लोई सेमी अंगांग यंग बिया वीडियो को अदगी अखोई फैमिली पुनी यंग मिना बिया वीडियो अदगी यूथ सिंग दा चेने जे म्याम हांग सोकपदि अमद पुल पुंजन बनी म्याम सेन हाइम तम दा को हाइबदि आई मी नजु म्याम हांग बजे पैसा तान बे वाखलोन खान बनी नोंगाइते सेन हाइम तम दा लोई सुना मिक्स होना हाइतारे अंगांग जी बिया थागलकनी अदगी अहन जी बिया थागलकनी अदुगा मरक मरक ता हाइतारे कोई मान जु दुम थागलकनी को मरक मरक ता यूथ की ओइबा यूथ दा कोई अहन सिंग येंबगी मथौ ताद्रबा हाइतारे अंगांग सिंग जु येंबगी मथौ ताद्रबा यूथ सिंग की ओइबा वीडियो से मरक मरक ता अमु यावकनी मसी वीडियो जे अदोमना
ꯍꯥꯏꯗꯤ ꯍꯦꯛ ꯌꯦꯡꯖꯜꯂꯨꯕ ꯃꯇꯝ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯝꯒꯅꯤ ꯃꯌꯥꯝꯗ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯕ ꯂꯦꯞꯄꯤꯔꯣ ꯑꯩꯗꯤ ꯉꯍꯥꯟꯒꯤ ꯄꯤꯗꯦ ꯋꯥꯔꯅꯤꯡ ꯑꯗꯣ ꯍꯟꯗꯛꯇꯒꯤ ꯄꯤꯔꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯒꯅꯤꯅ ꯑꯗꯨ ꯀꯟꯇꯦꯟ ꯑꯩꯈꯣꯏꯒꯤ ꯊꯝꯅꯦꯜꯗ ꯑꯗꯨꯝ ꯎꯅꯤ ꯈꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯂꯣꯏ ꯁꯨꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯄꯥꯝꯃꯤ ꯂꯣꯏ ꯁꯨꯝ ꯃꯌꯥꯝ ꯄꯦꯟꯅꯕ ꯇꯧꯔꯛꯄꯅꯤꯅ ꯂꯣꯏꯅꯃꯛ ꯁꯨꯝꯕ ꯀꯟꯇꯦꯟ ꯌꯥꯎꯔꯛꯀꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯅꯤꯡꯍꯟꯅꯒꯅꯨ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯅꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯍꯦꯛꯇ ꯇꯣꯛꯀꯗꯧꯕ ꯅꯠꯇꯦꯀꯣ ꯆꯪ ꯀꯥꯂꯗꯤ ꯍꯜꯂꯨꯔꯅꯗꯤ ꯈꯣꯡꯁꯦ ꯊꯥꯡꯖꯟꯖꯕ ꯈꯣꯡꯁꯦ ꯍꯜꯂꯨꯔꯅꯨꯕ ꯊꯥꯡꯖꯜꯂꯣꯏꯒꯦ ꯍꯥꯏꯔꯒꯅ ꯂꯦꯞꯄ ꯂꯩꯕꯁꯤꯅ ꯊꯥꯡꯖꯜꯂꯨꯔꯅꯨ ꯁꯤꯅꯤ ꯍꯥꯏꯁꯦ ꯅꯪꯗꯤ ꯑꯩꯈꯣꯏꯗꯤ ꯊꯥꯡꯖꯜꯂꯕ ꯅꯠꯇ꯭ꯔꯣ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯔꯁꯤ ꯍꯥꯏꯕꯅꯦꯕ ꯃꯤꯅ ꯍꯦꯟꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯁꯨꯃꯥꯏꯅ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯣꯛꯑꯅꯤ ꯅꯝꯃꯕꯥꯎ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯀꯥꯞꯄꯤꯔꯣ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯥꯝꯖꯔꯨꯕꯅꯤ ꯄꯥꯝꯖꯔꯨꯕꯗꯣ ꯊꯥꯡꯅꯒ ꯄꯨꯛꯇꯒ ꯁꯨꯃꯥꯏꯅ ꯊꯤꯟꯒꯦ ꯇꯧꯔꯁꯨ ꯅꯪ ꯍꯣꯏ ꯂꯦꯞꯀꯅꯤ ꯂꯦꯞꯄꯣꯏ ꯍꯥꯏꯔꯁꯨꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯊꯤꯟꯕꯤꯔꯣ ꯍꯣꯏ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯔꯨꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯌꯥꯝ ꯄꯥꯝꯖꯔꯨꯕꯗꯣꯅꯦꯕ ꯑꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯦꯐꯔꯠ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯀꯣ ꯁꯞꯄꯣꯔꯠ ꯂꯦꯞꯇ ꯇꯧꯕꯤꯌꯨ ꯁꯤꯗ ꯃꯇꯦꯡ ꯑꯃ ꯍꯥꯏꯖꯒꯦ ꯍꯣꯠꯅꯖꯃꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯃꯍꯩ ꯆꯥ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯀꯥꯟꯅꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯄꯥꯟ ꯃꯆꯨꯝ ꯈꯔ ꯆꯥꯖꯕ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯣꯝꯗꯁꯨ ꯑꯗꯨꯝ ꯑꯗꯣꯝꯅ ꯇꯧꯕꯤꯕꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯣꯏ ꯃꯁꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯁꯤꯅ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯆꯥꯂꯤ ꯋꯥꯔꯜ ꯑꯃꯗꯤ JSP ꯊꯣꯏꯊꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ